Standard Robert Higher Secondary School की Mahiroi and Baby Sana Misigi Asumba Langlang Lingjin Puthoknabagi dabi tawduna Jesina ngase pung 6 tagi kaukiba pung 2 gi Manipur banna mahusa gi punsida chauna kaiba pikre gari chena khide kaithel kana khide dukan sing thonglo na ke mahiloi sing hangna khide pung 2 gi ban manungda ngasi ayuk angan badage huyathong amadi thangmai ban gi akoiba mafam singda miyamna thoraktuna lambi thingbagi kongjang changsille police na pamdaba thodok sing thoktana ba ngaksen bagi thabak chathari JSC amadi miyamna sangshiliba pung 2 gi ban sawgatladuna Khurai MU Gate mamang Langthaba Lab awang lekaida miyamna lambi thingba lambida uwa paisinduna mai thake Jiribam Thawbal amadi Churachandpur district tasu ban gi mami chauna take Japanese encephalitis ke laina lamdam masida su yaurakle positive oiraba Kakching Chumang lekaidagi angang ama rimsa laikanari makhata na lekai adugi angang kunmathoi gi I changing tobagi manungda ahum gi result fangle angang ani positive oire Maihorol dagi chanaraglaba nat ke oiba thorom ama oiriba Kangla ithong fatpagi thorom ngasi Kangla laifam lenda amaibi sing saruk yaduna pangthokre mapugi mafamda thongni khre DC Bisnupur oiramba Pawan Yadav na Churachandpur DC gi SARS pukre Nita Arambam na Bisnupur DC gi SARS lokre Harauta yamna okre DC ani gi marakta SARS inakre Hoki sahi mga asida Bharat Sarkar na India amadi Bangladesh ki international border fencing taunabagi damak lupa crore lising amaga chamaga kuntrani lakh nifunipan kaithokre hojik fawbuda kilometer lising mari ga marfutra truk loisille lemhoriba kilometer chamaga humpuma pandasmi humpumari kumja lising ani kun fawbugi manungda loisina ba pandam thamli haina Union Minister of State for Home Affairs Nityanand Rai na Lok Sabha da phongdokre Niyam kaina sangsilambagi damak Assam gi Sonitpur Morigaon amadi Dhemaji police na tongan bampham dagi fagalaga Tezpur gi Central Jail da thamlakiba Bangladesh masa kunithoi gi manungda mapan ngarang thadokibaga loinana masa gi maramda halankhre Mahiroi Baby Sana Misigi mayokta semkiba JSC na kaukiba pung 2 gi Manipur ban manungda oil pump sing thong hana khide oil pump sing gi mamangda black da petrol liter amada lupa marifu dage sama phawbu yongna yonari Jiribam district ki Boro Bekra police station gi manung chanba Toiteng Mun village da ngarang nungthil sakang da basingna nongmena kaptuna halamba LTT gi lanmini chingnaba mi ani gi asib haksang adu Jenims ki miren sang da purakre Karnataka da sasan tawduna lakhiba Congress amadi JDS ki chungchinaba sarkar thajabagi changyeng da maithiba nangkraba matung BJP gi MLA kya jagoi saduna harauta yamba phongdokre